네. 자, 그이나. 민채 좀더 보러 봐. 석쌤 또 예쁘게 해. 톰비, 톰비, hꯧꯒꯠꯇ꯭ꯔꯤꯕꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ ꯍꯧꯖꯤꯛꯐꯥꯎ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯉꯕ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩ ꯍꯥꯏꯕ. ꯑꯁ ꯍꯧꯒꯠꯂꯦ. ꯌꯥꯗ ꯈꯪꯗꯦ ꯇꯧꯔꯤꯁꯦ. ꯃꯤꯁꯟꯒ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯑꯁ ꯉꯔꯥꯡꯒꯤ ꯃꯦꯀꯞꯀꯁꯦ ꯌꯥꯝ ꯐꯖꯅꯔꯝꯃꯤꯅ ꯗꯥꯎꯒ ꯌꯥꯔꯅꯤ ꯁꯤꯗꯤ. ꯁꯛꯀꯁꯦ ꯌꯥꯝ ꯐꯖꯔꯝꯃꯦ ꯉꯁꯤꯗꯤ. ꯍꯧꯖꯤꯛ ꯍꯧꯒꯠꯄ ꯌꯥꯔꯅꯤ. A few moments later. ꯆꯤꯆꯦ, ꯆꯥꯛ ꯀꯩ ꯀ꯭ꯋꯥ ꯆꯥꯏ? ꯅꯪ ꯆꯥꯔꯤꯅ? ꯈꯔ ꯆꯥꯔꯣ. ꯑꯗꯨ ꯃꯣꯏꯗ ꯆꯥꯔ ꯂꯥꯛꯏꯅꯦ. ꯑꯗꯨꯝ ꯇꯧꯅ ꯆꯥ ꯌꯥꯝ ꯆꯥꯔꯣ. ꯈꯥꯏꯕ ꯀ꯭ꯋꯥꯔ. ꯈ꯭ꯋꯥꯏꯁꯨ ꯇꯥꯈ꯭ꯔꯦꯅꯦ. ꯑꯗꯨꯅ ꯆꯥꯒꯗꯕꯁꯤꯗ. ꯑꯦ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯅ? ꯄꯣꯊꯥꯕ ꯐꯖꯕ ꯌꯦꯡꯕꯅꯤ. ꯀꯔꯤ? ꯄꯣꯊꯥꯕ ꯐꯖꯕ ꯌꯦꯡꯕꯅꯤ ꯍꯥꯏꯕ. ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ ꯑꯉꯥꯡ ꯑꯩ ꯐꯨꯖꯜꯂꯛꯀꯅꯤ. ꯁꯣꯝ ꯃꯃꯤꯠꯁꯦ ꯃꯤꯅ ꯉꯥꯎꯔꯦ ꯍꯥꯏꯔꯅꯤ ꯍꯥꯏꯕ. ꯑꯩꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯕꯅꯤꯗ. ꯌꯥꯝ ꯐꯖꯩꯌꯦ ꯀ꯭ꯋꯥ ꯁꯥꯏꯕꯗꯒ. ꯌꯥꯝ ꯐꯖꯈ꯭ꯔꯦꯗ. ꯅꯪꯗꯤ ꯕꯣꯂꯒ ꯂꯣꯏ ꯇꯧꯈ꯭ꯔꯅꯤ ꯅꯪ ꯍꯌꯦꯡ. ꯆꯥꯛ ꯊꯣꯡꯉꯤꯅꯦ ꯅꯪꯒꯤ ꯆꯦꯟꯖꯦꯟ ꯂꯩꯔꯝꯒꯅꯤ ꯇꯧꯗꯅ. ꯏꯆꯦꯅ ꯐꯖ ꯌꯦꯡꯉꯨꯁꯦ. ꯐꯖꯗꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ. ꯅꯨꯡꯊꯤꯟꯗꯣ ꯁꯣꯠꯁꯨꯃꯩ ꯊꯥꯗ꯭ꯔꯤꯗꯣ ꯍꯥꯏꯕ. ꯉꯥꯎꯔꯕ ꯍꯥꯏꯕꯅꯤꯗ ꯅꯪꯕꯨ. ꯁꯛꯇꯣ ꯀꯔꯝꯕ ꯄꯣꯁꯇ ꯐꯖꯕ꯭ꯔꯥ ꯌꯦꯡꯕꯅꯦ ꯑꯩꯒꯤꯁꯦ. ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ. ꯆꯪꯉꯣ ꯌꯥꯝ ꯊꯨ ꯆꯪꯉꯣ. Day 2. ꯑꯁ ꯑꯩ ꯊꯦꯡꯗꯦꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯅꯤ. ꯁꯛꯁꯦ ꯑꯝꯇ ꯌꯦꯡꯍꯧꯒꯦꯍꯦ. ꯐꯖꯩ ꯌꯥꯝꯅ. ꯁ꯭ꯀꯨꯜ ꯆꯠꯄ ꯌꯥꯔꯅꯤ. 6.5 hours later. ꯉꯁꯤꯗꯤ ꯅꯦꯜ ꯄꯣꯂꯤꯁꯀ ꯇꯩꯒꯦ. ꯀꯨꯏꯔꯦ ꯅꯦꯜ ꯄꯣꯂꯤꯁꯀ ꯇꯩꯗꯕ ꯑꯩꯁꯦ. ꯇꯣꯝꯕꯤ, ꯁꯤ ꯀꯩꯗꯧꯔꯒꯦ? ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯅꯦꯜ ꯄꯣꯂꯤꯁ ꯇꯩꯔꯝꯕꯅꯦ. ꯀꯩꯅꯣ ꯂꯩꯕꯁꯤꯗꯅꯦ ꯑꯩꯕꯨ ꯆꯥꯛ ꯊꯣꯡꯉꯁꯨ ꯊꯣꯡꯗꯦ. ꯍꯧꯖꯤꯛꯇ ꯑꯩꯅ ꯊꯣꯡꯉ ꯆꯥꯕꯇ ꯉꯥꯏꯔꯤꯗꯣ. ꯊꯕꯛꯁꯦ ꯋꯥꯏꯗꯅ ꯁꯤꯖꯤꯜꯂꯣ ꯌꯥꯗ꯭ꯔꯣ? ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯀꯦꯅ ꯑꯗꯨꯝ ꯂꯩꯅꯦ. ꯁꯤ ꯐꯖꯗ꯭ꯔꯣ? ꯐꯖꯗꯦ. ꯊꯕꯛꯇꯣ ꯈꯔ ꯁꯨ ꯌꯥꯗ꯭ꯔꯣ? ꯀꯩꯗꯧꯔꯒꯦ? ꯑꯩ ꯀꯣꯟꯅ ꯁꯨꯒꯦꯕ. ꯀꯣꯟꯅꯗꯤ ꯁꯅꯥ ꯇꯥꯔꯒ ꯍꯧꯖꯤꯛ ꯁꯅꯥ ꯇꯥꯗꯣꯔꯤꯅꯦ. ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯅꯦꯜ ꯄꯣꯂꯤꯁ ꯇꯩꯒꯦ ꯍꯥꯏꯕꯅꯤ. ꯅꯪ ꯅꯦꯜ ꯄꯣꯂꯤꯁꯇꯨꯅ ꯂꯨꯕ꯭ꯔꯕ? ꯅꯦꯜ ꯄꯣꯂꯤꯁꯇꯨ ꯅꯨꯡꯗꯥꯡ ꯇꯩꯔꯁꯨ ꯌꯥꯗ꯭ꯔꯣ? ꯑꯝꯇꯪ ꯇꯩꯒꯦ ꯍꯥꯏꯕ. ꯊꯕꯛꯇꯤ ꯁꯨꯅꯤ ꯈꯪꯗꯦ. ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯑꯗꯨꯝ ꯀꯦꯗꯅ ꯂꯩꯗꯣꯏꯅꯤ. ꯉꯥꯡꯒꯅꯨ ꯆꯦ. ꯀꯩꯅꯣ ꯉꯥꯡꯗ꯭ꯔꯗꯤ? ꯅꯪ ꯉꯥꯡꯒꯅꯨ. ꯑꯩ ꯀꯃꯥꯏꯅ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯌꯥꯗꯣꯏꯒꯦ? ꯑꯩ ꯀꯞꯅꯤꯡꯉꯦ ꯉꯥꯡꯒꯅꯨ. ꯌꯦꯡꯅꯤꯡꯗꯦ ꯀꯞꯁꯟꯅꯔꯛꯀꯅꯣ ꯅꯉꯣꯟꯗ. ꯉꯥꯡꯒꯅꯨ. ꯑꯩ ꯇꯧꯒꯦꯕ ꯃꯊꯪꯗꯩ. ꯀꯩꯅꯣ ꯃꯊꯪꯗ ꯍꯥꯏꯗꯤ? ꯑꯩ ꯇꯧꯒꯦꯕ. ꯃꯊꯪ ꯇꯧꯒꯦꯕ ꯑꯩ. ꯌꯦꯡꯅꯤꯡꯗꯦ ꯀꯞꯄꯛꯀꯅꯨ ꯇꯥꯅꯤꯡꯗꯦ. ꯆꯦ. ꯀꯩꯅꯣ? ꯃꯤꯡꯁꯦꯜ ꯑꯝꯇ ꯄꯨꯔꯛꯎꯕ. ꯀꯔꯤ ꯇꯧꯗꯣꯏꯕ ꯃꯤꯡꯁꯦꯜꯗꯨꯅ? ꯑꯩ ꯀꯞꯄꯗ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦ. ꯀꯔꯤ? ꯃꯥꯅ ꯊꯥꯖꯜꯂꯛꯀꯅꯤ ꯅꯪ. ꯑꯝꯇ ꯄꯨꯔꯛꯎꯕ. ꯀꯞꯄꯁꯨ ꯃꯤꯡꯁꯦꯜ ꯀꯥꯏ ꯐꯨꯖꯜꯂꯗꯤ. ꯁꯤꯗ ꯏꯃꯥꯅ ꯃꯤꯡꯁꯦꯜ. ꯑꯩ ꯅꯔꯁꯤ ꯈꯔ ꯀꯣꯝꯃꯦꯅꯦ. ꯑꯗꯨ ꯐꯗꯤ ꯐꯖꯩꯗ. Many months later. ꯁꯤꯗ ꯂꯥꯎ ꯊꯦꯡꯉꯦ ꯍꯧꯖꯤꯛꯇꯤ. ꯀꯩꯒꯤꯅꯣ? ꯃꯤꯡꯁꯦꯜ ꯑꯝꯇ ꯌꯦꯡꯍꯧꯒꯦꯕ. ꯊꯣꯡꯗꯦ. ꯍꯧꯖꯤꯛꯇ ꯑꯩꯅ ꯊꯣꯡꯉ ꯆꯥꯕꯇ ꯉꯥꯏꯔꯤꯗꯣ. ꯊꯕꯛꯁꯦ ꯋꯥꯏꯗꯅ ꯁꯤꯖꯤꯜꯂꯣ ꯌꯥꯗ꯭ꯔꯣ? ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯀꯦꯅ ꯑꯗꯨꯝ ꯂꯩꯅꯦ. ꯁꯤ ꯐꯖꯗ꯭ꯔꯣ? ꯊꯕꯛꯇꯨꯁꯨ ꯈꯔ ꯁꯨ ꯍꯥꯏꯕ. ꯁꯤ ꯐꯖꯗ꯭ꯔꯣ ꯏꯆꯦ? ꯐꯖꯗꯦ. ꯊꯕꯛꯇꯨ ꯈꯔ ꯁꯨ ꯌꯥꯗ꯭ꯔꯣ? ꯇꯥꯅꯤꯡꯗꯦ. ꯆꯦ. ꯀꯩꯅꯣ? ꯃꯤꯡꯁꯦꯜ ꯑꯝꯇ ꯄꯨꯔꯛꯎꯕ. ꯀꯔꯤ ꯇꯧꯗꯣꯏꯕ ꯃꯤꯡꯁꯦꯜꯗꯨꯅ? ꯑꯩ ꯀꯞꯄꯗ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦ. ꯀꯔꯤ? ꯃꯥꯅ ꯊꯥꯖꯜꯂꯛꯀꯅꯤ ꯅꯪ. ꯑꯝꯇ ꯄꯨꯔꯛꯎꯕ. ꯀꯞꯄꯁꯨ ꯃꯤꯡꯁꯦꯜ ꯀꯥꯏ ꯐꯨꯖꯜꯂꯗꯤ. ꯁꯤꯗ ꯏꯃꯥꯅ ꯃꯤꯡꯁꯦꯜ. ꯑꯩ ꯅꯔꯁꯤ ꯈꯔ ꯀꯣꯝꯃꯦꯅꯦ. ꯑꯗꯨ ꯐꯗꯤ ꯐꯖꯩꯗ. ꯀꯩꯅꯣ? ꯃꯤꯡꯁꯦꯜ ꯑꯝꯇ ꯄꯨꯔꯛꯎꯕ. ꯀꯩꯗꯧꯗꯣꯏꯒꯦ ꯃꯤꯡꯁꯦꯜꯗꯣ? ꯑꯩ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯀꯞꯄꯗ. ꯀꯔꯤ? ꯑꯝꯇ ꯄꯨꯔꯛ. ꯃꯥꯅ ꯊꯥꯖꯜꯂꯛꯀꯅꯤ ꯅꯪ. ꯃꯤꯡꯁꯦꯜꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ?
이러디요. 삭도 깜깜 포스터 펴서 브레잉 번에 얘기시. ꯌꯥꯝ ꯌꯦꯡꯖꯕ ꯆꯪꯉꯣ ꯆꯪꯉꯣ ꯌꯥꯝ ꯊꯨ ꯆꯪꯉꯣ